Now for climate Haiba Themeda Nongmagi Oiba tree plantation drive cum awareness program ama IMPHAL West District ki MANUNGCHANBA TOUBUNGKHOK LEIBA IPA LOYALAKPA IMA NUNGTHELEIMA HARAOBUNG ngasi PANGTHOKKHRE Thoramadu Manipur Government ki Forest Department ki Matenga Loinana Association of MSAP Manipur Students Association Pune Alumni Manipur TOUBUNGKHOK Council for Educational Administration and Management Manipur Chapter IMPHAL TOUBUNGKHOK Progressive Youth Pioneers Association Akusamnana Sinduna Pangthokpani Thoramadu the Chief Conservator of Forest Longjam Joy Kumar IFS Manipur Lengaki Special Secretary Forest Su Oiba Conservator of Forest RK Amarjit IFS Central Forest Division ki DFO Bikram Suresh Nadhi IFS Association of MSAP Alumni ki President Professor TH Asa Sinhana Athoiba Mitung Lensing Amadi Wangangloi Singh Oina Sarugyaki Thorongga Mari Lenana Chief Conservator of Forest Longjam Joy Kumar Fongdokibada Miyoi Baikoina Umang Upal Wapal Yaudana Matam Sang Nungai Hingba Yaroi Umang Ka Hena Kokthokpa Amadi Upal Thaba Watpana Sabagi Chang Nongmagi Hengalakliba Nong Chuba Walakliba Kayasi Wakal Taminaduna Ngamliba Makai Upal Tharasi Uttarakhand LEIBA Jati Amana Machanapi Kudingi Luhongba Kudingda Luhongbaga Mari Lenana Mafam Chaba Ama Yenglaga Upal Amam Thanai Amadi Machanapina Thaba Upal Singadu Mapa Mamam Imungi Miyoi Sing the Hingana Bahonai Maramasina Mafamadu Ainga Sakal Kaidana Chahi Chupa Isingi Awaba Laitana Hingli Aduna Ekogi Fundamental Duty Oiba Uthaba Habisi Ekoi Kudinga Pangthoklasi Haiki Conservator of Forest RK Amarjit IFS na Fongdokibada Aikoina Umang Kokthokpada Natana Solid Waste Management Ningtina Taudana Turel the Direct Tahanbada Turel Ising Haininga Laitana Motli Turel gi Amotpana Loktak Pata Taduna Loktak Pat Asisu Chahi Kuntragi Matundadi Pati Komti Oiregani Haina Akang Ahisinga Suhairi Maramasna Single Use Plastic Potlam Sing Sijunaba Leblasi Sijunaba Sing Mafam Chana Loshinsi Solid Waste Management Ningtina Taurasi Thariba Opal Sing Hingnaba Hotnarasi Haiki Thaurongi Saruk Ama Oina Handak Chahigi Van Mohotsapta Manipur Government ki Anauba Wakalon Ama Oina Nauna Haudokpa Ningol Ven Haiba Uwa Thazinba Amadi Yokhatuna Ekogi Akoibagi Fibam Ngak Senabagi Taurangadu India gi Ahanba Oina Ningol Ven Asina TOUBUNGKHOK officially Haudoki Uthaba Aduda Ningol Yankai Yauna Punna Miyoi Cham Yankai Mugna Ipa Loyalakpa Ima Ningthenleima Lai Haraobung Eco Tourism Park TOUBUNGKHOK Upper Primary School TWC Hockey Ground Water Supply Pukri Campus ki Mafam Singda Uchara Chahumlom Thaki Ningol Singh Thakiba Upambi Singadu QR code Amamam Galunina Magi Maming Iduna Upambi Singh Adu Tungkoire Ning Singduna Leihonaba Su Forest Department Sinki TOUBUNGKHOK Progressive Youth Pioneers Association Amasung TOUBUNGKHOK Welfare Club ki members sing MSAP ki volunteers sing Maira Paibi Ima Iben Sing Kayana Thoramasibu Mapum Fahanki Laikai Miyamna Hayengi Mirogi Yaifanabagi Damakta Kanduna Ngasi Thariba Upambi Sing Asibu Hinganaba Ngakpi Sendibagi Thaudang Pumba Lobigani Haina Thazaba Piki Global Visit Abortion Kainasika Kupalama Kainasik Mutata Ado not only you visit that Mapam Sega Kurjina Matuki Damata Plantation Tawi Jagam identified Karaga Hehe Gozita Ado Masakula Masanapina Kana Mabina Tiara Wipan or Hina See the Wakulo to the Queen Manipur Su say Nina Lomba Tohosu Isas in Puma Tanda Isas